Red Apokpa Lintang Misao Tha Asike Kunmanga Gi Numidang Pung Nipanga Minute Kuntra Rom Taba Matamda Modbungda Nomaina Kaptuna Halam Kiba Adu Lalholu National Revolutionary Front Manipur NRFM na Mayai Kabani Sayon Bagidamag Jairak Pi Kibani Haina Loop Asigi Gerol Amana Hairakle Gerol Aduna Makha Taraduna Class 12 Tamliba Mahiroi Singulan Drug Lalho Bage Tabak Lisang Setna Sekmai Dagi Imphal da Jathaba Haktengnana Tengnabadage Kayarak Hana Taudanana Bahairabasu Yakide Madugidamag Mahak Pucherak Pi Kibane Masida Manipur Miyamna Seranana Lobiganu Leikidraba Seigunlal Angang Oijarabasu Yamna Haisingna Drug Yonduna Drug Jadriba Mahiroi Kayabu Drug Pizabadanatana Yamna Laina Sales Sutale Mahak Hauseke Mirolge Mangnanaba Tauba Miyamge Achoba Yaknaba Amane Mahangna Tauriba Pattaba Tabak Adu Makhatana Chatharam Drabade Mahake Punse Kangu Thakta Manglamloi Mahak Mangkrabaso Kunaidi Kandabayade Maram Asina Mahak Kumbamioi Kaya Mahakna Pangliba Chairak Ase Pang Ningdrabade Makoi na Tauriba Drug Abuse Ke Tabak Sing Kudakta Lepiu Hairak Pagaloinana Drug Abuse na Aikoigi Hakjang Amade Kunai the Piriba Jaiteng Allah